COVID-19, the municipality of Dubai launched a disinfection campaign as per the highest international standards. The general rules are being carried out in the interest of safety. The 11-day drive, conducted in collaboration with Roads and Transport Authority or RTA, Dubai Police, and Civil Defense and other relevant authorities in Dubai, will last at least 95 roads. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯥꯔꯤꯁꯦ ꯃꯤ ꯆꯅꯤ ꯃꯌꯥ ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯍꯦꯟꯒꯠꯄꯁꯦ ꯂꯦꯞꯄꯛꯇꯕ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯅꯥꯈꯠꯂꯛꯏꯁꯦ ꯍꯥꯟꯅ ꯑꯅꯤ ꯑꯍꯨꯝꯈꯛ ꯅꯥꯔꯝꯕꯅꯦ ꯑꯅꯤꯈꯛ ꯅꯥꯏꯌꯦꯅ ꯇꯧꯔꯝꯕꯅꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯁꯤꯟꯕꯅꯤꯅ ꯀꯩꯁꯨ ꯀꯤꯔꯨꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯨꯕꯥꯏꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯆꯪꯉꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯁꯨ ꯂꯣꯏ ꯊꯤꯡꯉꯦ ꯑꯗꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯨ ꯌꯨꯝꯗꯒꯤ ꯁꯨꯔꯣꯅ ꯌꯨꯝꯗꯒꯤ ꯂꯣꯏ ꯁꯨꯔꯛꯄꯁꯦ ꯍꯞꯇꯥ ꯑꯃ ꯁꯨꯔꯦ ꯁꯣꯔꯣꯛꯁꯤꯡꯁꯨ ꯂꯣꯏ ꯁꯦꯅꯤꯇꯥꯏꯁ ꯇꯧꯔꯦ ꯇꯥꯇꯥ ꯒꯥꯔꯤ ꯂꯥꯛꯑꯒ ꯃꯣꯏꯅ ꯆꯥꯝꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯁꯦꯡꯗꯣꯛꯄ ꯂꯣꯏ ꯇꯧꯗꯨꯅ ꯇꯧꯔꯦ ꯁꯤꯐꯥꯎꯗ ꯃꯤ ꯆꯅꯤ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯥꯝ ꯄꯥꯈꯠꯂꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯤ ꯑꯃꯈꯛꯇꯪ ꯍꯦꯛ ꯅꯥꯈꯤꯕꯗ ꯁꯟꯗꯣꯛꯄ ꯊꯨꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯤꯅꯤꯛꯁꯨ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯦ ꯑꯍꯜ ꯂꯃꯟ ꯈꯪꯗꯕꯅꯁꯨ ꯑꯌꯥꯝꯕꯅ ꯌꯥꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯀꯨꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅ ꯀꯨꯡꯅ ꯂꯣꯏꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯃ ꯍꯦꯛ ꯅꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯝ ꯅꯛꯅꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯂꯥꯏꯅ ꯂꯧꯅꯒꯅꯤꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠꯁꯦ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯩꯅꯈꯤꯕ ꯀꯅꯥꯝꯇ ꯎꯅꯗꯕ ꯀꯧꯅꯗꯕ ꯇꯧꯕꯅꯤꯅ ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏꯗꯦꯅ ꯈꯜꯂꯦ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯋꯥꯒꯗꯕ ꯄꯥꯎ ꯑꯃꯅ ꯃꯣꯜ ꯑꯗꯒꯤ ꯃꯥꯔꯀꯦꯠ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯅꯤꯅ ꯍꯥꯏ ꯑꯗꯣ ꯉꯁꯤ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕ ꯄꯣꯠ 24 hour ꯐꯥꯎꯇꯪꯅꯦꯕ ꯃꯣꯏꯅ ꯃꯇꯝ ꯄꯤꯔꯤꯁꯦ ꯗꯨꯕꯥꯏ ꯌꯧꯔꯛꯄꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯉꯛꯑꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯕꯗ ꯁꯥꯕ ꯃꯐꯝꯅꯤꯅ ꯀꯩꯁꯨ ꯄꯥꯛꯅ ꯌꯧꯔꯛꯑꯒꯁꯨ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯗꯨ ꯑꯦꯌꯥꯔꯄꯣꯔꯠꯇꯁꯨ ꯍꯥꯟꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯦꯅꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯆꯦꯛ ꯂꯣꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯀꯩꯅꯣꯁꯤꯗ ꯏꯟꯗꯤꯌꯥꯗꯒꯤ ꯄꯥꯏꯔꯛꯄꯕꯨ ꯑꯣꯏꯔꯣ ꯃꯄꯥꯟꯗꯒꯤ ꯄꯥꯏꯔꯛꯄꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯒ ꯆꯤꯡꯅꯕ ꯃꯤꯁꯤꯡꯗꯨꯅ ꯃꯣꯏꯅ ꯅꯨꯃꯤꯠ 15ꯅꯤ ꯊꯝꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯥꯏꯠꯁꯨ ꯄꯥꯏꯕ ꯂꯦꯞꯄꯦ ꯅꯣꯡꯃꯗ ꯑꯃꯇꯪꯒ ꯎꯔꯦꯕ ꯄꯥꯏꯗ ꯌꯥꯗꯕ ꯆꯠꯇ ꯌꯥꯗꯕ ꯀꯩꯅꯣꯒꯤ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯏꯟꯗꯤꯌꯥ ꯊꯣꯛꯇꯕ ꯌꯥꯗꯕ ꯏꯟꯗꯤꯌꯟ ꯐ꯭ꯂꯥꯏꯠ ꯄꯥꯏꯗꯗꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯂꯩꯕꯅ ꯍꯥꯏ
ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯦ ꯁꯤꯗ ꯗꯨꯕꯥꯏꯗ ꯃꯤ 200 ꯐꯥꯖꯤꯜꯂꯛꯑꯦ, ꯑꯗꯒꯤ ꯃꯤ 2 ꯁꯤꯔꯛꯑꯦ, ꯑꯗꯒꯤ ꯃꯤ 8 ꯈꯛꯇꯪ ꯐꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅꯗꯤ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯌꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯜꯂꯨꯅꯤ꯫ ꯑꯗꯣ ꯁꯦꯅꯤꯇꯥꯏꯖꯔꯁꯦ ꯐꯪꯗ꯭ꯔꯦ, ꯃꯅꯤꯄꯨꯔꯗꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ, ꯑꯗꯨ ꯁꯤꯗꯁꯨ ꯐꯪꯗꯕ ꯍꯧꯔꯛꯑꯦ꯫ ꯑꯜꯀꯣꯍꯣꯜꯁꯦ, ꯁꯦꯅꯤꯇꯥꯏꯖꯔ ꯐꯪꯗ꯭ꯔꯒꯁꯨ ꯑꯜꯀꯣꯍꯣꯜꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯜꯀꯣꯍꯣꯜ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯞꯇꯔ ꯁꯦꯠꯇꯣ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏ꯫ ꯑꯩꯅ ꯁꯤꯁꯦ ꯑꯜꯀꯣꯍꯣꯜꯁꯦ ꯆꯠꯊꯣꯛꯄꯗꯨꯗ ꯄꯨꯅꯕ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯕꯣꯇꯜ ꯑꯍꯥꯡꯕ, ꯏꯁꯄ꯭ꯔꯦ ꯕꯣꯇꯜ ꯑꯍꯥꯡꯕ ꯑꯃ ꯂꯧꯖꯔꯦ꯫ ꯑꯗꯣ ꯃꯌꯥꯝꯗꯤ ꯇꯧꯅꯕ꯭ꯔꯥ ꯇꯧꯅꯗ꯭ꯔꯥ ꯈꯪꯗꯦ, ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯁꯤꯁꯦ꯫ ꯑꯩꯅ ꯁꯨꯝ ꯑꯩ ꯏꯁꯥꯒꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠ ꯆꯠꯂꯒ ꯀꯩꯀꯩ ꯂꯩꯔꯨꯗꯣꯏꯁꯦ ꯁꯤꯒꯤ ꯑꯩ ꯁꯤꯗ ꯄꯨꯖꯔꯒꯦ꯫ ꯑꯗꯣ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯏꯌꯦ꯫ ꯑꯜꯀꯣꯍꯣꯜ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯁꯤꯅ ꯃꯍꯤ ꯑꯣꯏꯕꯅꯤꯅ ꯏꯁꯄ꯭ꯔꯦ ꯀꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯌꯦꯕ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯒ ꯄꯨꯗꯣꯏꯁꯦ ꯑꯦꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯝꯗꯥꯏ, ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯕ, ꯏꯁꯄ꯭ꯔꯦ ꯀꯥꯞꯄꯒ ꯁꯤꯅ ꯑꯔꯥꯏꯕ ꯃꯑꯣꯡꯅꯦꯅ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯑꯗꯣ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯔꯒ ꯇꯧꯕꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯖꯩ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯝ ꯎꯠꯆꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯉꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯕꯁꯤꯗ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯔꯒ ꯇꯧꯕ ꯅꯠꯇꯦ, ꯑꯩꯅ ꯈꯟꯕ ꯈꯔꯁꯦ ꯁꯨꯝ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩ ꯏꯁꯣꯔꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯈꯨꯔꯨꯝꯖꯔꯤ, ꯃꯅꯤꯄꯨꯔꯗ ꯌꯧꯗꯕ ꯍꯥꯏꯅ꯫ ꯑꯩ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯌꯦꯡꯉꯁꯦ ꯀꯔꯤ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯑꯩ ꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯁꯨ ꯌꯨꯝꯗꯒꯤ ꯍꯧꯔꯒ ꯇꯧꯔꯗꯕꯅꯦ꯫